अहानबदा मरोग पाव IDP सिंह मयुमदा हंजिल हंद्रपदी रिलीफ कैंप लेररोय हाइना कंगलागी नोंगचुप थंबा होजंगदा खोंजंग चंगसिनख्रे डेमोक्रेसी दा स्टेट इमरजेंसी प्रेसिडेंट रूल की मफम लेते हाइना मणिपुर स्टेट ह्यूमन राइट कमीशन के हाने मेंबर एनजी नोंगयाइना हाइख्रे अमदी आई इसान लीडर ओइरगे हाइरे मखै अइकोय मसेल अपुनबा हाइबदु ओइबा ngamloi हाइना महुत अमदी IPR डायरेक्टर nganगोम उतमना फोंगदोख्रे अमदी मणिपुर संगाई फेस्टिवल ngasi लोइसिलगने खुरुमजरे ISTV पाउ मीटिंग ताबिरिबा पुमनमकपु तराम नोकजरे पाउ संथोंगना पिजरे तोंगान तोंगान मफम दगी लांजेनरक्तुना हौजिक हौजिक रिलीफ कैंप सिंग दलेरिबा IDP सिंगना ngasi दगी मखोय मखोय की मयुमदा हंजिल हंद्रगदे रिलीफ कैंप ता अमुक हन चंगलरोय हाइना कंगलागी नोंगचुप थंगबा होजंगदा खोंजंग चंगसिनख्रे अमदे इम्फाल की बीर तिकेंद्रजित रोता रैली अमसु चटखी रैली अदुदा संगाई फेस्टिवल पांगथोकपा यानिंगदे अइखोय युमदा हंजिल हनबियु हाइबा खोलाव कया सुलावके ngasi की खोंजंग अदुगा मरी लेनना IDP अमन फोंगतोरकपदा लेंगाक असिना तौरिबा थोंग असि पेंदे संगाई फेस्टिवल हेन लुमना लौरकपा IDP सिंगी थबक थौरमदा थवोइरक्तबा IDP सिंग मयुमदा हंजिल हनगनी हाइरगसु तंपाकता ताइनबा मफम दलेबा युमसिंगदा IDP सिंगना चंगजगे हाइबदसु अथिंगबा पीबसिना चुराचांदपुर अमदी मोरेदगे लांजेनरकपसिंग असिगिदे असा उरक्तबा मसा मसागे युम सानबनी हाइदुना पैसा कापकलगसु युम साबा चंगे यादबा लेंगा के थोंग असि पेंदबदगे IDP सिंगना मसागे मयुमदा चंगहंद्रि फावबा रिलीफ कैंप ता अमुक हन चंगलरोय हाइबा खोंजंग असि चंगसिलेकपनि हाइखे ngasi lengak se toiba thong se koi kitang plan da bai ko thok jarak mani maram de hojik shanti leire na koi sangai festival de pangtho e haraga asumai na sum shanti leiba mangir na koi gi IDP singi thabak thom na thawarak ta bum toba hojik koi isa isa yum da changalani ya bam pham da haraga su hojik bakse paisa kapsal lerga yum saba change ya da ba ado hojik anak pada leiriba yum sing se koi gi chang ni haibi torbung bangla gumba koi ko dolai thabi gumba change har kan da yarak ta ba ana hariba periphery area da leiriba koi pham sing bak cham ya da kan da koi kangpopi churachandpur amdi more se kan tawdoi no haiba akoi wakhal da chingna bam pole dare ana sarkai oi ba mai kai da gi resettlement gi program da chap cha na koi da mami ta han da bas akoi da nungang mam pokna sangai festival tori ba se koi shanti leidana shanti leiba malala to ba se koi yaning de na koi thorapani ana ngasi tori ba khongjang ase koi sumada gi sangai festival yaning de haiba na akoi yum da hanjalan riba akoi relief camp da halore ba wakham da koi ngasi thoksara pani thamjai ngasi mafam mas da koi leisalani kai ma sagana yadra so any jaga am da koi yum da halaroi na koi si warep che lora koi thoksara pani रिलीफ कैंप da koi halaroi ahinga rekta na koi isa yum da hanjalan riba koi leine na koi asum lem majare haitare नत्त संकीर्तन सैसक्पा संगीत नाटक अमसुंग स्टेट कला एकेडमी अवार्डी ओजा लाखपतिबु इराबो ट्रस्ट इम्फाल के एडवाइजर अमसुंग मणिपुर ह्यूमन राइट कमीशन के हानिगे मेंबर एनजी नोंगयाइना थौरम अमगा लोइनना तराम ओख्रे ओजा लाखपति स्टेट अमसुंग नेशनल अवार्ड तरा तरेट्रोम फंख्रे हाइरे थौरम अदुदा एनजी नोंगयाइना कथोकपा अमगा लोइनना संकीर्तन के स्पिरिचुअल आर्ट फॉर्म कन्नब होनरिबसे मथंतकी नते
state asigi chokthok chaningai ni state asigi ina khulaba cultural heritage bu ngak senba amasu yokhatpani aikoina state asigi cultural heritage singbo Copyright Act 1955 Antiquities and Art Treasures Act 1972 amasung Geographical Indication Act 2002 matengna ngak senduna thamgadabani awardees singi punsi bu ngakpi senbinaba state na akhanaba thorang paikhat pigadabani amasung culture yokhatnaba state culture policy amasung budget matam gi review tawgadabani nongyai na makha taraduna democracy da state emergency president rule game afam leite state emergency president rule thamning labasu Supreme Court SR Bomai case 1994 amasung Sarkari Commission report 1988 na ngakna center na chatse Prime Minister Modi na democracy secularism amasung federalism boikai khumna na chatse chahi ani makhai surba Manipur crisis hauzik fawa warishin purakpangam daba laibak thibani haike ai isana leader oirage haiba makhai aikoi masel apun ba haibadu oiba ngamloi haina director mahut amade IPR ngangom utamna phongdokre wafam ase ngase all Manipur students union MSU na sinduna MSU na support oba musu DMU gi makhada leiba college sing amade higher education school singi mikhalda mai paglaklaba secretary sing harau tayamna okpaga loinana ningol chakau bagi thoramda phongdokibane ngasi pangthokiba thoram atuda director mahut amade IPR ngangom utam MSU gi president Bruce Pebam, Fox ki President BM Yaimasaha, UMO ki President M Sorojini Leima, IPOM ki President K Chandramani Khumancha, Palem ki President K Jiban Mala Leima Amade, MSU ki Advisor K Khaba Amade, Social Activist L Sanjoy Naserogya ki Director Mahut Amadi IPR ngangom utamna ngasi college school amadi university gi mikhalda mai paklaglaba singna ngasi mai pakpagi harau tayam na okliba sidagi thau puraglaba tungda mahakna mikhal mai pak tungaida tauge haina khalamba thabak adu pangthok triba makhai mai pakle haina lawroidabani lairik su tamhongna ba hona ba galoinana laibaki samasigi thabak su tawruba anise balance tawraga chatkadabani apunba amata oiba haibasi wari sanaraga wakhal tathok minaraga apunba nuksinaba purakani masigi mahuta punsidi haiba aduga aina leader oirage hairabadi apunba haibasi oiroi aina oidrabasu matik chaba amana leader oiraga madugi makhada punna thabak tawminaraba matamda apunba nuksinaba legani haiki aina chhatra gi leader amoina aipagi system jida natraga education system jida college jida sangsan jida semdoke state jida semdoke haina khalliba society na aingonda expect toriba aingonda leiriba society gi responsibility duma leile ani su guda leiri sina kaino chhatra oiribani na mahai tambal oidribani na aigi mahai bisu milai ba yadaba ai mi oihauda basu yadaba aina matik chadra kanda karmaina aise leader ne hai gadoriba aise example la moina leader se kari hai nai a leader should lead by example side aduna lairik lai su thawoi daba yadaba mai pak daba yadaba ana ani si balance to ba changi ana aina haijani si ngasi gi leader se nauna khalaba mai paglaba sangsang gi leader sing college gi aduga university gi leader sing sidai na haini ni सुमाइना समाज की तौगदबा थबक सिदा पुंगनिंग लुखरगा मसिदा पुरा चंगजंगरगा आइगी पर्सनल ओइबा आइगी करियर सेमगदबा आइगी लाइफ लाइसुगी पोचिसु पुरा कौथोकपा यादे अदुगा आइगी करियर सेमिनी हाइदना आइ माइ पाकबा यादे हाइना ओनसलिङैदा लैबाक की समाज की जिजु अमु कौथोकपा यादे ani se karai da balance to gadagi haidu madi isa na khanbiraga masi balance to raga chachi natragadi nam puthagi ba matamda awang ba pandam do yobong moi phonjimai thamjage Tourism Department Sinduna numit tarani chatharakhiba Manipur Sangai Festival ngasi loshilagani loishinbagi thoram hapta kangzeibung da leiba Bhaiga Chandra Open Air Theatre da numidang wairam pung mari makhai taba matamda pangthokani thoram asida Manipur gi Governor Ajay Kumar Bhalana sarukyagani aroiba numit ki akhanaba thoram ama oina Government Dance College ki choreographic presentation ama utkani haide IDP Singh masa masa gi mayumda hana hanjil halaba matungda Sangai Festival pangtho haina festival asibo boycott yauna miyamna saru यादबदगी हंतक चही की फेस्टिवल असिदा मी लाकपगी चाक नेमली
Manipurna India da pundringai amati pullaba matung lamdam asigi ima singna Manipur gi damakta laukiba thawtang aikoina kaufam thokte haina wangkai SC MLA Thangjam Arun Kumar na phongdokre wafam asi Nongmaibong Women's Development Association gi nifuma thoi suba foundation degi thoramda haikibani Nongmaibong pung makhong da pangthokiba thoram aduda ESC Nongmaibong gi president Iswar Chandra Associate Professor Imphal College RK Itocha Rural Development and Panchayati Raj ki director KSH Umananda United People Front ki President Nongthobam Rupachandra Amade Nongmaibong Women's Development Association ki President Mutum Savita Su Serukya ki Thauranga Mari Lenana Association asi ki leikidraba members singi mafamda minute ani tumina leptuna ikai khumnabasu utki Chief Guest Thangjam Arun Kumar na makha taraduna Manipurna awagi makutta chahi taret khuntakpa matamda awagi makuttagi ningkha tamna bohonabada matam atuda lamdam asigi ima singna lokiba thawdang madugi matung Manipurda thokiba ahan manupilan ani suba nupilan da lokiba thawdang masida natana thengkhang kayada lamdam asida singnarakpa khudingda lamdam asigi nupi singna loriba thawdang asi ekoina kaufam thokte hauzik lamdam asida oireba phibam asida social media paibireba ichelinau singna kanglu furup amatada sokataba wafam sizinabiganu masina ing tapa hanjinna bohonabada akaiba lakpa yai haiki Tengkai ke ada koi si awa mayung na dana lai tengkai kudingi nupi singna samas de lori batodang jitu ke mati kuwagi isu kudin makta ai koi gi nupi singna todang cham lowi imungi awada pa kari kara do budasu nupi singna economically yam tina todang lo buni ekta example nupi si sigi andro parking da pam market sida nipa amata market pam ude nupi nga ta pam si ai koi na tabagama to ba chakol pagi khangde adu any issue mala pakanda ai gi mi gi nai dana so koi thau phajana tawminasi ai joi ge site ge ai support tawjage ai Manipur ko lam jati shura tabal lam da de koi wangang basi objection bagi matam yawe social media da kang de ama da kang de stage da kang de jati amana awa ta ba kan da maduda ko nungai be phongdok pa asi na thokan da ga ko nungai be phongdok te ko celebration to da social media da yan akai ba wangang na ba mi ma hot to da ba nungai da na ba to feel to ba sing si akoi na pamjari ba du ing ta pa Manipur hana thambiram bai pai puna thambiram ba Manipur du kahelu sai ta ga di ekoi sai sa su yam section ba da ka le yan ma sim sai mayam da pil to jage Nongmaibong Women's Development Association ki President Mutum Sobitana lamdam asida karigumba thokdok wathok ama thoklakpada leibaki luchingba singai duna leibegi mhota aikoi masel lingjel manana lepminaraga thengnabada waroishin purakpa laina thokani maramaduna aikoi hana lingjen manaba mathautai haike Manipur gi oiba thabak thauram kayada mairong yaminasi masi mairagi phampai ba khattana oiba yade imai bel singi chauraba thaudang lei imai bel singna saru yabidragadi phampai ba sing khattana oiba yaroi aduna aikoi pulak lingjel manaba ma changi leibaki isu kayada aikoi punna saruk yaminasi ngasigi lakpiriba imai bil singna aikoi gi nipuwa thoi suba foundation de asi chagi thaudang ni khalaga lingbi da isia masi hainingai leitana nungai jai Ayuki walking chatpada masak khangdaba gari amana thombadagi leikhiraba Fairemba Mikoi Chan gi misiga mari lenana JSC ma semduna demand kaya tawragle ngarang November gi tang 18 gi ayuk angan ba chawrakna pung 3 minute yankhai rom chatpa adwaida Moirang Police Station gi manung channel leba Central Road lambi gi Boat House manakta masak khangdaba car oigani chingnaba gari amana ayuki walking chatlingai da Moirang mayai lekai dige Fairemba Mikoi Chan chahi humfugani palom suraba myoi ase gari na thomlambadagi thokdok thokpam da khudakta lekhidabani mi leitabagi tanja lauraga thomlamliba gari adu Nanthokduna chen khibaga mari lenana ngase Moirang maya lekai mandopta lekai asigi miyamna mifam phamduna JSC ama sembaga loinana wakat mifam amasu chathake naungna semlaba JSC gi asigi convener Fairembam Arun Kumarna lagliba December gi tang ani fawbagi manungda mihar asida chenari bamyoi sing mari lenaba police department amade authority na puthokadabani karigumba puthoktre ba fawba asi bhakchang laukhiroi amade karigumba hairiba December gi tang ani fawbagi manungda JSC na taliba sing thabak to onthorak trabade Moirang da leiriba CSO sing amade luk kaya ga khutsamladuna makhal makha kaya gi khongjang changsinaba sem sare haike Tang kumapan ye ayuk morning walking sakhiba matamda Sendra sorokta masak khangdaba gari en thomamduna mayele kaidagi siri Fairembam
mikoi chan singha ko nipa ama laikhidre ma ki langla langjin puthok pinabagi damak police ta ekhoina haijerure generiba mioi puthok triba phawba asiba hakchang si lawdaba haidana jesina ahan bada wari am lawjare generiba mioi adugi mari makhong December gi tang ani phawgi manungda moirang police na puthok pinaba haina ekhoina haijari December gi tang ani phawgi manungda puthokba ngambidrabadi JSC amadi laikai dalairiba civil society organization amadi club singa iroinana punna aikhoina makha taba khongjang kaya ama chat sangsin jarakani haina press media gi mafamda paugena si pijari ngasi gi wakat mifam adu da saru yakiba laikhidraba mikoi chan gi machal nupi atombina mabungi mihar asida chenaba sing athubada puthokpiu hainba haina demand tawbaga loinana chenaba sing fana bo khonabada miyamna su mateng pangbiu haina appeal tawke ai bung numini sure udaba athu matam dai bung hat pa do puthok piyo na ai jage imong no yawa ba su maya na saro ya biyo na lagai da lai bai mara pai bi mai bin kuting mang na ai bung mi hat pa se lang je numini ni ba ba kim nong do puthok piyo na ai jage ai bung mi hat pa puthok piyo Comet School amadi Comet Coaching Center gi NEET UG English ni kun manga mai paglakhraba mahiroi chamaga marfu taruk okpagi thoram chingmairong da leiba Hotel Classic Grande gi Imperial Hall da pangthokre thoram aduda Additional Secretary Home Ahan Them Suvas Managing Director Comet Irom Umakanta Standard College Kongbagi Principal Dr. Mairemam Suresh Managing Director SIC Comet School Sashikanta Haikruzam Managing Director Comet School Sanjembam Samarje Comet School के Principal Thaudam Devachandra amade mahiroi singna serugya ke Additional Secretary Home Ahantem Suvasna haikibada NEET UG exam thanaba haina duna hotna kiba mayam adu MBBS tambadasu hotna bale payade nakoina kawroidaba amana doctor ama oiraga miyoibigi seba fazana tawba ngamba anaba singbu fazana hot loina biba yamna mathau tai haike Now you are entering a field, the medical field. So my dear students, you choose a path that demands not just intelligence, but it also demands compassion, resilience and character. As it was pointed out, becoming a doctor, it takes time. 5.5 years for MBBS, then MD, then DM, it takes time. So you need a lot of resilience for that. By clearing NEET, you have opened the door to a life where your knowledge will heal, your words will comfort, and your hands may one day save lives. Remember, NEET is only the first milestone. Ahead lies a long road of learning, sleepless night, challenge, and moment of self-doubt. But I assure you, every step will be worth it. But most important, अखोइना सुम देल तरबदसु थेंगनबसे आइना हाइनिंगबसे ख्वाइदगी मरु होइबसे नंग ह्यूमैनिटी सिना नंगी प्रोफेशन सिगी ख्वाइदगी मरु होइबा केनोनेसे निंगसंग बियो हाइबा Managing Director Comet Irom Umakanta na Fongdo Kibada, Comet School amadi Coaching Center ki NEET UG English in Kunmangada Mai Paktuna, RIMS, Janim, Churachandpur Medical College amadi, Caesar Hospital da Mahi Tamduna Lairiba, Mahiru Singbu Pungning Thogat Poina, Makoy Butaram na Okpa Thoram Asi Pangtokpani. Housing Lairiba Irang Asina, Mahiru Yam na Putok Pangamde Adubo, Irang Asina Sokalaba IDP Mahiru Gidamag, Comet na Kudong Chabasu Piri Haike. Yes, the target si assume still NTA na NEET si adum conduct wiri bani na same style ni to wadu husikan si focus si akoi ge kaido ina focus to na ke da akoi ge exam oriented na am focus to akoi Comet ki coaching center gi am maro point na akoi exam like type ta akoi ge test husik hogdore kwa admai to duna TSC akoi na weekly test oidoini Sunday test oidoini test olor matung sa nongala kan sa subject khuding makki physics chemistry botany zoology gi analysis to wai tare husikan dia twat na akoi gi program si test with analysis and discussion na program am hape magi test paper sing si khar phajana akoi na siamaga my test each and every question sing si analyze to wiba so that mana yam line hayeng question ja hairak matam da sudum khot pangam na wa dugi target ni point of
Youth Rise for Change YR4 Sina corruption ki mayokta miyam wakhal tahana pa changchilak pa khongjang khul kuntra taruk yaukhrei lenga ki maikai digi miyam da fanghan fam thok pa hak sing fanghan nabasu khongjang atuda kunja sing da khanghan ki khongjang gi sarukam oina Jal Jeevan Mission scheme gi makhada miyam da thaknaba afaba ising fanghan nabagi thawrang su fanghale haina ministry da thagat khibaga khul sing da leiriba fibamga chauna khena ba adumak thengnare Makhel Khungi Khunjanupi Singna Nahasingi Khongjang Asibu Saugat Pagaloinana JJM gi Makhada Afaba Ising Thakba Fanglagani Khalubani Adubu Ngasi Fauba Thabakta Oina Onthokta Asi Pendi Haiki Makhata Natai Khul Sing Dasu Center Sponsored Scheme Singi Matangda Penda Bawakat Kaya YR4 Sida Wakalaki November drop dogs so the department malapumre sejo December January February kaza hazin kaza adama zakawa kala Jahi Khudengi Imphal East District ki manung chana leiba Arapti Urup Farmers Association na pangthoktuna lakpagum Jahi asigi oina su ngasi funal chingkhong manakta leiba Arapti Komla Inkhol gi lawpari ahumlomda hangamaru hawai track na chingba ningthamaru marang hunba haukre farmer kaya amata su maru marang khutsenakre Arapti Urup Farmers Association ki secretary Soibam Maniton gi liching makhada chathakiba ningthamaru marang hunba amasung khutsenaba haukiba thoram aduga mari lenana Arapti Urup Farmers Association ki secretary Soibam Manitona ngasigi numit asi association ki khwaitigi yaifaba numit singi manungda amani maramdi Arapti Urup Farmers Association na chinjak ta mipal tangdana ba iramdam gi pothok marang kaina puthokna ba hona duna lakpasisu sak khangbiduna ngasi Imphal East District ki Arapti Komla Inkhol gi lofam pari ahumda maru marang thaba hunba hauriba hangamaru hawai track na chingba ningthamaru marang singase Agriculture Department ki Agriculture Officer Headquarter RK Nganbana Association da mateng pangbirakpani RK Nganbagi matengna Arapti Urup Farmers Association na jinjak ta mipal tangdaba farmers singi suba nombagi thauna na pothok hena puthokpa ngamnabagi thauna oiragani masigi damak association gi maikaidigi Agriculture Department amade department asigi AO RK Nganbabu su thagatpa amade tawbimal khangba utki Kiamgai Muslim Arapti Gram Panchayat ki chairperson Waheng Bambir Chandrana ngasigi thauramasi chahi khudingi Arapti Urup Farmers Association na jinjak ta mipal tangdaba suba nombakan bahaiba pandam atuda chahi asigi oinasu ngasigi mafam asida ningtham maru marang hunba haubani makhatan atai lofam kayadasu lomi masa masa na hunkigani haiki Arapti Urup Farmers Association ki pandamdi sura nomlaga hingnari ba lamdam asigi farmers singna jinjak ta mipal tangdaba lamdam ama oinaba lawlok pa loiraga hangdona leiriba lofam singda hangamaru hawai track yauna matamga chunaraba mahimarong maru marang kaya thaduna amadi suza nomjaduna lamdam asi jinjak ta mipal tangdana ba honabani masida Agriculture Department na mateng pangbirakbabu thagatpa fongdoki ngasi yaifaraba November ki tang kutra 2025 ki chahi khuding ki pangthokpa adubaina Urup Arapti Farmer Association na ngasi Arapti Komla Ingonda Farmer Association ni site gi ngamaru hawai maru watapa daba migi mipan tangdaba oinabugi dama ngasi Arapti Komla Ingonda pangthui aina haijening ngedi ngasi Kangleipak Manipur asida migi mipan tangdaba suno masaba khoidi yarime gaidi ngasi law lokraba matungda hangi balabu lama si akoina angama thakta su nomjarga hangam hawai ini makhan khudimaki variety thabla yai aduna akoi Kangleipak leba farmer marumapang isila khwai puramanga watapa daba migi mi patang daba Kangleipak ama wensi haibaji ai miyamda thamjari paugi marak thana tembe break amata longminase honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano alaba tamo sigi yumse next Pm-Istv na checksin na laksilaga thamkhrabani ne Dada nang se juhar habaga amta kidrabo asumna mayamna machalbu ngapshan dugum masigi yumasibu asoya ngan thokadabagi next Pm-Istv na ngapseli
Extec TMT Zoar Habating Matokana Semani, Zerman Technology Sinamana, concrete Toknatina Matanda, Babang Hena Engaladly, Extec TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Break imatong taram nokchari pau makhatana pizare Writers Forum Imphal-na Chani ga Yankhai Nipan amadi Chani Yankhai Mapan Suba Lairik oina puthokpa Dr. Hazari Mayum Ripu Piari ni iba Paurau Panthai Paukhongi Maitai Mayek amadi Bengali Mayek amasung Tha ahum gi Chefong Sahitya gi Paugi Chama Kuntra Suba Masing Fongwi Thoram Manipur Press Club ta pangthokre Thoram aduda Writers Forum Imphal gi Vice President Irungbam Basanta Hane gi President Lamabam Birmani na chingba Singh Sarugyaki Thoram aduda Kha Manipur College ki Associate Professor Chabumbam Ranjanana Manipuri Folklore Paurok Panthai amadi Paukhon gi mafam haiba hiramda wangangki Like asi semada ipoi mojina alphabetical order poina semdu piduna like asi ki phajaba magun henga than bile aduga bengali may pawa hejadra bangamsi mairo singi kudum chanaba mate may tasu ontopi masigi damukta pawa hanna thagache over design tawriba pawa total samarji pusu thamai singna thagache ai bukara gakari shoki gadake khanna ai apamba ningbo Pumna putungan bina makona biliba. Egi makai mari makta ngapishen biliba. Egi inungi makung budi makki. Thauja mire khada. Egi thauna happy ke. Inungi mipung kudi makku aina hainga ilentana thagachen. K. Gozendra Foundation sponsor Toduna All Brothers Committee ABC Ningthaukhong na Sinduna Pangthokpa K. Gozendra Memorial Unique Free Revision Course ki Tarani Thoirak Suba edition ki oiba English ni kun tarukta class 10 board examination thagadaba Mahiri Singh oiba thani chupna chathagadaba revision course ngasidegi Ningthaukhong da leiba Ningthaukhong Higher Secondary School auditorium da hawdokre K. Gozendra Foundation ki Vice President K. Birena Khunai asiba awan ba chawkhatpa khunai ama ohenbada Human Resource semgatpa changi loinana Human Resource haibasida Education the focus toba mathautai haiba wakalonda Gozendra Foundation na ABC ka khutsam naduna revision course asi leptana chatharakpane Foundation ki wakalondi revision course asina aroibanate mai paklaba Mahiri Singh se leitabadagi makha tamthaba ngamdraba singbusu Foundation sponsor tawraga mi amamam oina basemane maru oina Foundation asigi wakalondi education amadi agrovest industries chawkhathanba asini haike पैसागी डिफिकल्टी अवाब मायोंगी गोजेंद्र फाउंडेशन रिक्वेस्ट तौरपा एप्लीकेशन तौरपा छात्र स्पॉन्सर तौरगा डॉक्टर पास तौदना निथुगोंदगी लेरे नाचौदगी लेरे एनीवेयर डॉक्टर पास तौदना लेरे सिविल सर्विस की परीक्षा थानिंबा छात्र सिविल सर्विस की मणिपुर पब्लिक सर्विस की UPSC की एग्जाम कयादा अचंब खर्चा स्पॉन्सर तौरगा 1000 गोजेंद्र फाउंडेशन तौरीब टूर पाइबदी से एजुकेशन फाइनेंशियल एसिस्टेंट पीबा स्पॉन्सर तौबीबा मतेंग पांगबसिनी ngasi मांग फमीबा इसासिंसिना फरकांदा लेबाकी मपुंग फावा लीडर वरकांदा एकोई पुंसी से नुआना लेदोनी एकोई लेबाक से चौखटकदरनी मरुइना थेंगगदबला एजुकेशन का एग्रो बेस इंडस्ट्री का अनी सिदे कोई याना खुबाम चाचिना थवाई याव तौरबददा एकोइना लांसिंग कंपनी एकोई लेबाक से चौखट Lions Club of Kanchipur Lions Club International District 322 Din Sinduna Nongmagi Oiba Free Medical Camp ama Ibudau Puthiba Lai Harau Pastanglen Langthabal Awang Lekai da Pangthokre Free Medical Camp aduda tongan ba anaba sing check tawkhibaga loinana lamdam adugi mioy kaya su serugyaki ngasigi Free Medical Camp aduda masak naiba doctor sing amasung medical staff na chingba sing serugyakibaga loinana mathau taba hitak langthak sing su lemna fanghanki asigumba Free Medical Camp ama sinbi bagi damak lamdam adugi Miyamna Lions Club of Kanchipur Lions Club International District 322 Dibu Thagatpa Fongdorakli
Buffer zone thugaiduna changsin na bahot na haina ngarang gangpijang utong lok amasung maibung likli miyam da khongjang changsin kre utong lok amasung maibung likli da miyam da khongchat ama chat khibaga loinana no buffer zone no peace haiba kholau lauke CSO cycle women wingi wangang loi Sylvia chongloina buffer zone lansin na ba humla khona rakhiba thawong yaningde mari lena ba security amasung lengak ta kayarak haiser basu usinadana laithokli haike Manipur da mipainingai oiba mongda kang na chikpadagi sandokpa dengi laina sidagi kharada oirabasu ngakthok na ba pandamda governor grievance redressal matter gi serukam oina health department gi meeting makada awareness piba lamsang lamjen ama bamo lekai basketball ground manaktagi lamthaduna chenba haukiba environmentalist CH Joy Kumar Sarmana luchingba mioi manga na sawa awareness piba lamsang lamjen adu tampagi tongan ba district manga gi mafam sing fauduna miyam da awareness piba gi thabak chathare Manipur ki Tampaki district manga fauduna chang chien gadaba lamsang lamjen adugi tongan ba lamthungpam singda miyamna harau tayamna lamjeloi singbu thauna pibaga loinana vector borne diseases ki maramda khangminabagi thabak chathare dengue natragane any vector borne disease thingna bhona bum tamdadi madugi department khaktana yaktaba ado masina koina na climate change amusung global warming si thingna bagi damta kari department toge thingna toge hai kan de muka Forest Department amsung maga submit na department sing Director Environment sing mayam sina kan honar kanda hojik sagle ba prithvi khongjen yang na sagle ba masa sing asi kan Langamba Khetri mayumna pung mapan ga minute Kuntra Nipan second Kuntra Mangada kilometer chama chen mangamduna Manipur gi anoba record thamkre hairiba record ase December gi tang 12 da pangthok kadoriba Dudsagar Ultra Trial Goa English ni kun manga gi oina trial run da thambangam kibane Kangla gi Western Gate gi lamtha kiba lamsang lamjel ado Sandra gi chingkhong yoraba matungda amukhana Kangla Western Gate ta lotion ke mamang da laikiba Dudsagar Ultra Trial Goa gi winner gi record yengnabada Langamba Khetri mayum gi record asina faba henbadagi lakadori balamjel asida chawna mai pakpa yabagi oithokpa leire haire Ruda Academy Thobagi Numit Manga ni chupna chatharakpa school asigi kunhumdoi suba inter house annual sports meet English ni kun manga ngasi lotion kre annual sports meet adu lotion bagi thoramda khangabo SC ki MLA Okram Surjakumar group captain retired air force Thokchom Sanamatum amadi SDO Wangkoi Maibam Soranjoina athoiba mithung sing oina serugya ke thoram aduda MLA Surjakumar na ngasi Mahiro Singh school authority sing amadi parents sing na magwang na fangdaba yadi haibigi chanabi ama urakli asi semdok hause magwangna fanglagasu competition kayadadi mai pak tabigi pau yamna leire maramasina mama mapa oiba sing amade oja sing angang singbu quantity da natabida quality da yenglaga mahi tambi se leiriba mahiroi lup sing na suhira masida yengsin haningbagi apamasu MLA na fongdoke Thobal district Thobal Magai Satra 90 Pamba 5% 90% pangba 80 pangba singing because ni ang lay haraga unfair missinaraga Imphal dar na tragana to institute sinda common entrance exam tharana tamna amata pass to ngomdaba aduna oja sinda maroina satra sing noida determination ama changi sida akoi unfair missinaraga cheat tawraga akoi kano to yade haibase nakoi puninga sengna leigadamne aduga oja singdasu founder library school sibu chalairiba mayam singdasu ai rudada toromani haisabana teko nasigi chance lobjeraga parents sing mama mapa sing hoibdasu khara laina thadokpa school da khara siuga sindaba mayam to school singdasu head to yawe heba masi unfair min sinabase akoi mayam punna masi amtang yadi hebase akoi amtang sinna dominasi Loshilakpada maruiba paumukana pizare IDP Singh mayumda hanjil handrabadi relief camp da later roi haina Kangla gi nongchup thangba hojangda khongjang changsin kre Democracy da state emergency president will gi mafam leite haina Manipur State Human Rights Commission gi hanagi member NG Nongyaina hai kre Ai isana leader oirage hairi makai aikoi masel apun ba haibadu oiba ngamloi haina mahut amadi IPR director ngango mutamna fongdokre
amadi Manipur Sangai Festival ngasi loshilagani. Hauzik fawagi na ISTV na sandok chaba Manipuri pau matang sta loizare bireng tabiri bapum namakpo mokana karamjari.